center na kaura ka chale phamoy ra phame lepoy ra lepa tumoy ra tumme hipoy ra hipa ha sumai na khumoy ra khume khutangalo thangali mami kumsulu kumli maching phairo phai ha khud yaw da saro ai ra sai na wangang da saro ai ra wangang da sai kadai da yani loi rai manipur loi rai ngasi manipur da masala tariba good governance leibang am da ba ain chalai bang am da ba government leiba kum leida ba kum da tori punamak se most corruption de ki thoki bani aduna manipur against the corruption se akhoi yamna mathau tarabani aduna election asida free and fair da election tawgadabani mikhal se khangadabani haibagi voice ama oneness oina akhoi lawba change aduga election da paisa yelaga what khomba se tokpiro haibase yum kai khuding da each and every household da family da akhoi mase awareness targa lei adu awareness like kanda masi mikna sing khrapa kanda masi da ekoi na mik pala kanda ahong ba khoi ama pura pangam gani nataba taradi adu ada maya khoi na convention kari consultative meeting workshop seminar ada mayam tawrasu hek election lakpa kanda paisa yen badu da yamna yen badu dum chalaga magi kaino da chakre do paisa du di ari haitrosu GCP manga taruk leiraga paisa tanba da paisa dum pai khre lari karisu haitrosu mi gi Manipur ki chanabi adu ada ki khandaraso contract thika khra tawraga paisa tum pai khre adu paisa pai ba mina adum lenga ngak laga leader oiraga laigani hairadi akoi kangkhon chaiba tabani adubu free and fair tawba taradi achumba aphaba akhang ahai singduna adum karak laga lebak se semlakani aba madu akhoi madu ki campaign do aidi chathase haibase haininge yamna ikaibani manipur se lising taruk tare ki puari le haigani ning tamlamba adugumba ning thauna palamba le bakni haibani manipur da india na manipur da sumaina kaino ki changkhibani force agreement merger agreement tawraga haina history mayam di ngangaga ha lecture tawraga mayam di thoyaba but ngasi di yamna ikaibadi mizoram state piglabado kari tawri mizoram gi Hairiba regional concept party leader aphaba putholaga ngasi phawbada mapangi center gi party na rule tawdeaba matam yam kuina laaya base Nagaland adu ada so Nagaland center gi party na pandeaba moidi center na haiba da chatteaba Meghalaya gi mina dum phajana semkalaga center na haiba da chatteaba Manipur ga Assam di kari tawe center na haiba da challeaba center na haiba da challe aduna north east di Manipur ga Assam se important eba asi ani sina sonthaba don't fall torak padegi ngasi akhoi da kangkhon chaire akhoi se taibami na tabra su khangdre asai madam na di kaino phajabadi haibi social media da adu da haina adu gumbal le hai adu lengak sason good governance leibang ngam da badegi loina thopani ne leiba taradi adu ngam da taradi thopa tabani ne hojekti ipa government na ipa si leitarabani na kana da wakaluni Toro, madu toro hairusu padre tawdre adu di social media da thakala mi uhaning baneba natra culprit singdo khuta da phara taradi kananu thakakani mi taruk kisi ngaran mok hoje ki rims ki generals ki mok ta thamli base april ki may ki tang tarahum thoi da phaki bani ni may ki tang tarahum thoi da phabadu ngaran na tang 11 da tarada asibadu phangmani ne masi karamba lenga yam ikaidro adu redi mi di social media da thakat pata abneba aduna wakat pase mayam na adu lo le ada le haina wakat la su lo du gi matungina ek tawbirak na masi khang sunu ai khangan ge haina hai bane ab sini aduna promotion da su magi service rule le badu chumna tawdre any file process le su magi rule le badu chumna tawdre hurang begi khakta tawrak padegi social media se kangkhalak pane ab masidi gi akhoi yengthinarak pane ab punamak to ima ipa leitabagi maram na oi bane ab adu ima ipa se akhoi gi government sine ab aduna aphaba government ama akhoi thamba haibasidi tangai phate masi thamba ngamdri phaba lebak de shanti lawe nungsina ba lawe punba sunga ngamoi adu kanana governance good governance puraga da ba aphaba mihut leader akhoi na khangba ngamkanda ngasi manipur da di yango Nagaland nifirio ma state ki tama yamna chathok na lingna dum nganglaga thabak tawra lai Meghalaya da Kongrak sama India da figure way Mizoram da hojik chief minister akhoi Manipuri gadai kana lege Manipuri si hairadi wa si ayawrani hainingde ayawrani aba aina hairadi ko horeng nungdang aingon da police ka phaba lakani haiba adu hainingde aduna mayam uribani aduna youth mayam punsalaga akhoi political party sem se hairasu mayam ya pamani sem darasu akhoi no hongan ba kadabade hanthak la kadaba mikhal asida free and fair
पैसा चाबे यारोय पैसा तिंगबे यारोय पैसा लौरगा वोट हाकनी याबे यारोय कनाउमा लीडर लेबाकी लीडर आई सेवा तौगे प्रजा की सेवा तौगे हारदि मीबु सेनना ममन लेतबगुमना लेबे यारोय अदुगुमबा सेन थादबा लेगे हाना खलिबा मिहुत थोलप मिदो अखोइना बोयकॉट तौगनी हाइना वारेब लौरगा अखोइ कैंपेन तौसेबा मी मयामना प्रजाना फाप तारकांदा मतु करिमत प्रॉब्लम लेबा नतेबा मिहुत अफबदो लेबाक असिगी इशू खंबा ए प्रजा की सेवा तौगे लेबाक की तमक कथोलगे ना ईद चेलिबा मधुगी वखन खलिबा मी मया मणिपुर लेरिबा मधुकुंबद खंगप कांदा करिगिनो नो तौबंगमगनी ngasiदी सेंटर कौरग चले फमो हाइर फमे लेपो हाइर लेप तुमो हाइर तुमे हिपो हाइर हिप हा सुमान खुमो हाइर खुमे खुथांगलो थांगली ममी कुमसुलु कुमली मचि फैरो फै हा खुद यावदब सारो हाइर साइ न वांगांदब सारो हाइर वांगांदब साइ कदाइद यानी लोइरे मणिपुर लोइरे अदना येलोमी हाइरिबा मैतै मचा मयाम नागा मचा मयाम तुमिना लेरनु सुदो मणिपुर काइबे यारोय मणिपुर नुंसी पुनसे हाइना हाइबा लौरगा सोइदा आ रिमोट कंट्रोल सेंटर ना पाइरगा सानाबा मयाम दे नंसो यंगदना लेने आइदि याम साउनिंगे अखोय मयाम यंगदना ले मरा आरामबसे अखोय लोइना ओइरबनी अदना अमत ओइना पुनसलगा हंथक मिखल खंगदबसिदी लेबाक नागदबा लेबाक नुंसीबा थमोय सेंगना हुरान चिंथीदबा पैसा तांदबा मी अदुना थमोय सेंगना लेबाक असे अमतंग नाखनसे पानहनसे हाइबा मतमदा ngasi अखोइना अवाबा थमलिबा लेरिबा पुरिबा पोलु मयामसे कोपंगमगनी हाइबसे प्रजा अखोइना लेखलगा कैंपेन तौसी फापतासी अखोइ मयामना फापतामिनबा कांदा इराय लाइना इशु लोइनमा सॉल्व तौबंगमनी हाइबा वाहे खरा थमजरगा टेंशन जरगे थैंक यू